Hi ma'am, Mami Hofna, mayambo ikomnungna koiramjari. Ngasi comment amani su yangi yam nungai adaidi yamna taba kanda yamna nungsiba aigidi kaino hakanda nasagi comment any state government leite Manipur government leite aigidi ngangingba hainingba poto adum haijabane ko mayamda ko afaba tausi adaidi afaba mafamna satnaba honaji na ꯂꯩꯗꯅ ꯂꯩꯀꯥꯏꯗ ꯈꯨꯡꯒꯪꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯉꯁꯥꯏꯒꯤ ꯅꯤꯁꯥ ꯆꯥꯔꯒ ꯑꯗꯩꯗꯤ ꯌꯨ ꯂꯂꯣꯜꯂꯒ ꯃꯆꯥ ꯃꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯩ ꯀꯃꯦꯟꯗꯁꯨ ꯊꯦꯡꯅꯩ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯦꯜꯂꯛꯏꯁꯦ ꯑꯁ ꯅꯪꯒꯤ ꯅꯆꯥꯅ ꯅꯪꯒꯤ ꯅꯃꯥꯅ ꯌꯨ ꯂꯂꯣꯜꯂꯒ ꯀꯩꯅꯣ ꯇꯧꯕ ꯅꯌꯨꯝ ꯅꯨꯡꯉꯥꯏꯕ ꯅꯌꯨꯝ ꯑꯐꯥꯎ ꯁꯥꯕ ꯍꯥꯏꯕ ꯄꯣꯠꯇ ꯉꯁꯥꯏꯒꯤ ꯅꯤꯁꯥ ꯂꯂꯣꯟꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝ ꯍꯥꯏ ꯀꯥꯟꯗ ꯀꯨꯀꯤꯉꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯨꯀꯤꯉꯩ ꯌꯦꯡꯉꯝꯃꯣꯏꯗꯧꯒ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯦꯡ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯑꯁꯦꯡꯕꯩꯗꯤ ꯈꯪꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯁꯤ ꯃꯣꯏ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯣꯏ ꯃꯊꯃꯣꯏꯗ ꯁꯣꯛꯄ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯋꯥ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯉꯥꯔꯤꯗ ꯂꯣꯏꯅ ꯇꯥꯏꯅꯔ ꯂꯩꯅꯕꯒꯤ ꯇꯥꯏꯞꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯔꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯨꯀꯤꯅ ꯁꯨꯝ ꯇꯥꯏꯅ ꯂꯩꯕ ꯃꯩꯇꯩꯅ ꯁꯨꯝ ꯇꯥꯏꯅ ꯂꯩꯅꯔꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯍꯤꯡꯉꯤꯁꯦ ꯅꯪꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯏꯅꯦꯕ ꯀꯃꯥꯏꯅ ꯇꯧ ꯍꯤꯡꯉꯤꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧ ꯂꯩꯗꯣꯏꯅꯣ ꯅꯪꯁꯦ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯏꯅꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯂꯩꯔꯛꯏꯅꯤ ꯍꯤꯡꯉꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯉꯁꯤ ꯅꯪꯅ ꯆꯥꯔꯤꯕ ꯆꯈꯣꯝꯗꯣ ꯃꯥꯁꯨ ꯆꯥꯗ꯭ꯔꯣ ꯅꯪꯁꯨ ꯆꯥꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯣꯕ ꯈꯪꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯏꯅꯤ ꯆꯨꯝꯅ ꯂꯩꯁꯤ ꯆꯨꯝꯅ ꯍꯤꯡꯁꯤ ꯆꯨꯝꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯗꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ ꯉꯥꯡꯊꯣꯛꯄ ꯉꯥꯡꯅꯤꯡꯗꯦ ꯅꯣꯏꯒꯤ ꯅꯊꯛꯇ ꯈꯪꯉꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗ ꯈꯪꯉꯕ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯁꯛꯁꯦ ꯐꯖꯅ ꯎꯠꯂꯕꯅꯤ ꯁꯛ ꯈꯪꯕꯤꯔꯣ ꯃꯌꯥꯝꯅ ꯈꯪꯉꯕ ꯁꯛ ꯈꯪꯕ ꯈꯪꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯔꯒ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯅꯤ ꯈꯪꯕ ꯑꯩꯈꯣꯏꯁꯦ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯏꯟꯗꯤꯌꯥꯗ ꯀꯝꯃꯨꯅꯤꯇꯤꯁ ꯀꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗ ꯊꯨꯠ ꯂꯥꯎꯕ ꯀꯝꯃꯨꯅꯤꯇꯤꯁ ꯃꯩꯇꯩ ꯑꯗꯨꯅ ꯃꯩꯇꯩ ꯅꯥꯒꯥ ꯑꯗꯩ ꯀꯨꯀꯤꯅ ꯑꯁ ꯑꯩꯈꯣꯏꯗꯤ 32 ꯇ꯭ꯔꯥꯏꯞꯁꯅꯤ 36 ꯇ꯭ꯔꯥꯏꯞꯅꯤꯅ ꯁꯨꯃꯥꯏꯅ ꯂꯥꯎꯕꯒꯤ ꯀꯩꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯏꯟꯗꯤꯌꯥ ꯂꯩꯁꯦ ꯀꯅꯥꯅꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯂꯩꯁꯦ ꯁꯤꯁꯦ ꯑꯝꯇ ꯗꯤꯄꯦꯟ ꯇꯧꯕꯤꯔꯣ ꯆꯍꯤ ꯀꯌꯥꯗꯩꯅꯣ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯀꯣꯏꯔꯒ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏ ꯇꯤꯜꯂꯤ ꯅꯪ ꯏꯟꯗꯤꯌꯥꯅꯦ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯍꯥꯏꯔꯨ ꯀꯥꯟꯗ ꯅꯃꯥꯏ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯣꯔꯦꯟ ꯖꯦꯜ ꯆꯪꯒꯅꯦꯕ ꯈꯪꯕ ꯑꯗꯨꯃꯁꯨ ꯈꯟꯕꯤꯔꯣ ꯈꯪꯕ ꯈꯤꯇꯪ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯃꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯝꯒꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩ ꯏꯁꯥꯃꯛꯄꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯦ ꯑꯉꯥꯡ ꯁꯥꯏꯃꯨꯛ ꯋꯥꯡꯕ ꯆꯍꯤ 7-9ꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯁ꯭ꯀꯨꯜ ꯀꯥꯖꯔꯤꯕ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯊꯝꯖꯤꯜꯂꯒ ꯃꯣꯛ ꯕꯣꯝ ꯀꯥꯞꯄꯒ ꯑꯗꯩꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯄꯒ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯑꯉꯥꯡ ꯇꯨꯝꯃꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤ ꯑꯉꯥꯡꯁꯤ ꯇꯨꯝꯃꯝꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯂꯥꯟꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯥꯟꯅꯔꯤꯕ ꯋꯥꯈꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯀꯨꯀꯤꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯩꯗꯤ ꯀꯨꯀꯤ ꯀꯥꯡꯕꯨꯁꯨ ꯃꯩꯇꯩꯅ ꯑꯗꯨ ꯇꯧꯔꯦꯒꯥꯅ ꯇꯧꯅꯕ ꯄꯣꯠꯇꯣ ꯑꯉꯥꯡꯉꯩꯗꯣ ꯇꯥꯔꯝꯃꯣꯏꯗ꯭ꯔꯕ ꯃꯩ ꯀꯥꯞꯇꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯉꯥꯡ ꯊꯦꯝꯃꯝꯃꯅꯦꯕ ꯃꯥꯄꯅ ꯏꯃꯣ ꯕꯣꯝꯕꯨꯂꯥ ꯊꯥꯕꯅꯦꯅ ꯈꯣꯝꯃ ꯗꯤꯋꯥꯂꯤꯒꯤ ꯕꯣꯝꯕꯨꯂꯥ ꯊꯥꯕꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦꯕ ꯈꯪꯉꯕ ꯑꯉꯥꯡꯉꯩꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯑꯩ ꯄꯤꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯅꯣꯡꯃꯩꯒꯤ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯣꯝ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯁꯃꯣꯛ ꯕꯣꯝꯒꯨꯝꯕ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯀꯥꯞꯄ ꯃꯈꯣꯜꯁꯤꯗ ꯑꯉꯥꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗ ꯀꯩꯅꯣ ꯇꯧꯅꯤ ꯉꯁꯥꯏ ꯃꯤꯁꯅ ꯑꯗꯨ ꯇꯥꯛꯂꯒ ꯑꯣꯖꯥꯅ ꯑꯗꯨ ꯇꯥꯔꯁꯣꯟꯗ ꯅꯨꯡꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯚꯣꯡ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯅ ꯍꯪꯉꯛꯇꯥꯕꯅꯦ ꯑꯉꯥꯡꯗꯣ ꯈꯪꯉꯕ ꯀꯥꯏ ꯃꯥꯏꯟ ꯁꯦꯠꯇ꯭ꯔꯦ ꯁꯤꯅꯦ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯦ ꯂꯧꯑꯣ ꯍꯧꯖꯤꯛ ꯚꯣꯠ ꯃꯌꯥ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ ꯚꯣꯠ ꯃꯌꯥ ꯌꯧꯔꯛꯑꯕꯅꯤꯅ ꯄꯩꯁా ꯂꯧꯕꯤꯌꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯁꯥꯎꯅꯤꯡꯕ ꯅꯠꯇꯕ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯅ ꯉꯁꯤ ꯀꯩꯅꯣ ꯁꯣꯔꯣꯛꯇ ꯊꯣꯛꯑꯒ
ꯊꯕꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯪ ꯆꯪꯉꯛꯀꯅꯨ ꯅꯪ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯉꯩꯗꯣ ꯂꯣꯏ ꯐꯥꯖꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯃꯥ ꯑꯩꯈꯣꯏꯅ ꯍꯪꯉꯛꯑꯒꯗꯤ ꯀꯣꯏꯁꯟꯁꯦ ꯃꯥ ꯗꯦꯠ 3ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯗꯦꯠ 5ꯇ ꯃꯥ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 15 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯃꯥ ꯂꯥꯛꯅꯤ ꯍꯥꯏꯔꯝꯃꯤꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯏꯪꯗꯝ ꯇꯞꯊꯔꯅꯤ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠ 100ꯅꯤ ꯍꯦꯟꯈ꯭ꯔꯦꯕ 100ꯅꯤ ꯍꯦꯟꯈ꯭ꯔꯕꯁꯤꯗ ꯃꯥ ꯑꯁ ꯅꯨꯄꯤꯉꯩꯗꯣ ꯐꯥꯖꯜꯂꯨ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯃꯤꯡꯕꯨꯗꯤ ꯄꯜꯂꯔꯣꯏꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯒꯗꯕꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯎꯇꯕ ꯅꯠꯇꯦ ꯂꯥꯡꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯛꯅꯤꯛ ꯇꯧꯕ ꯑꯗꯩꯗꯤ ꯉꯥꯎꯕ ꯁꯤꯒꯨꯝꯕꯁꯦ ꯈꯤꯇꯪ ꯇꯣꯛꯄꯤꯌꯨ ꯈꯪꯉꯕ ꯑꯩ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯅꯁꯥ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯀꯧꯕ꯭ꯔꯨ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯆꯠꯂꯨꯏ ꯌꯦꯡꯉꯨꯏ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯆꯠꯂꯨꯏ ꯖꯨꯀꯣꯗ ꯆꯠꯂꯨꯏ ꯃꯥꯎꯗ ꯂꯩꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯁꯤ ꯀꯩꯅꯣ ꯅꯣꯏꯅ ꯁꯣꯝꯗꯒꯤ ꯀꯥꯔꯛꯄꯒꯤ ꯁꯣꯝꯗ ꯆꯠꯁꯤ ꯀꯩꯅꯣ ꯃꯥꯎꯟ ꯇꯦꯇꯨ ꯐꯥꯎꯔꯒ ꯀꯥꯅ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯈꯪꯉꯕ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯗꯤ ꯀꯩ ꯀꯥꯐꯝ ꯂꯩꯇꯦꯗꯅ ꯈꯪꯉꯕ ꯃꯣꯏ ꯍꯨꯔꯥꯜꯂꯕ ꯃꯣꯏ ꯇꯧꯗꯦ ꯑꯩ ꯅꯍꯥꯟꯁꯨ ꯑꯩꯁꯤ ꯃꯃꯥꯡ ꯕ꯭ꯂꯣꯛꯇ ꯑꯩꯅ ꯊꯝꯈ꯭ꯔꯤꯗꯣ ꯈꯪꯉꯕ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯤꯡꯉꯗꯤ ꯄꯩꯁꯥ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯉꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯅ ꯑꯩ ꯅꯍꯥꯟꯗꯩ ꯍꯥꯏꯕꯗꯣ ꯁꯤ ꯍꯥꯏꯔꯒ ꯃꯨꯚꯤ ꯍꯥꯎꯁꯅ ꯃꯊꯪ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯈꯔ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯂꯩꯁꯤ ꯋꯥꯈꯜ ꯇꯥꯅ ꯈꯟꯅꯗꯕꯤꯗ ꯆꯩꯅꯗꯕꯤꯗ ꯁꯣꯝꯒꯤꯁꯨ ꯑꯃꯒꯤꯁꯨ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯇꯥꯕꯅꯗꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯈꯪꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯗꯗꯤ ꯑꯃꯨꯛ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯏꯗꯣꯏ ꯇꯧꯕꯗꯣ ꯑꯗꯨꯝꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯍꯥꯞꯆꯔꯔꯣꯏꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯈꯪꯕ ꯄꯟꯖꯥꯕꯤꯒꯤ ꯀꯩꯅꯣꯒꯤ ꯍꯔꯤꯌꯥꯅꯥ ꯅꯨꯄꯤꯉꯩꯅ ꯃꯀ꯭ꯔꯥꯡ ꯁꯦꯠꯇꯣꯛꯑꯒ ꯑꯁ ꯑꯩ ꯃꯤꯁꯅꯤ ꯑꯩ ꯑꯗꯨꯅꯤꯒ ꯇꯧꯕꯗꯤ ꯌꯥꯝ ꯅꯠꯇꯦ ꯈꯪꯉꯕ ꯃꯀ꯭ꯔꯥꯡ ꯁꯦꯠꯇꯣꯛꯑ ꯄꯨꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯁꯦ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯦꯛꯇ ꯍꯥꯏꯔꯨꯏꯅꯦ ꯇꯜꯂꯦꯅꯦ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯌꯥꯝꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯊꯤꯕꯣꯡꯗꯣ ꯏꯟꯗꯤꯌꯥ ꯄꯤꯖꯔꯒ ꯇꯣꯉꯥꯟꯅ ꯇꯥꯕ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯀꯥꯟꯗꯦꯕ ꯈꯪꯉꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯝꯗꯦꯕ ꯈꯪꯕ ꯑꯗꯨꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ ꯕꯥꯏ ꯕꯥꯏ